Churachandpur Kangpokpidasu operation chatharabade tangdu laitaba hanjilakane. Handak Moreda combing operation chathaduna Kanglon kaina sangsilakpa mitop miyan sa amasong Kuki militensing fagana bohonari basigum Churachandpur amasong Kangpokpidasu mapungpa na combing operation chatharabade lamdam masida tangdu laitaba ing tapa purakpang ngamgani haina Khagempali panthak pankha apunba mayra paibigi maikaidagi phongdorokre Khagempali YOK mamangda mayra paibina sinduna SDPO More Chingthamananbu afaba makhalgi khulai paiba kuki militant singna tamthina hatkibagi thawangbu yaningdaba phongdoktuna mayra paibi lup asigi secretary Santi Bala namairakpamna hai SDPO Chingthamananna laikhidaba si state asigi waina achauba mangjaba mane adubu mahakna laikhidabada laingangna mara laiba sing fanaba thawrang waina laukalakpada Moreda henba state force thazille loinana combing operation chathaduna miyoi kaya phagat pasi thagat le Moreda tawribe action asigum lamdam asibu macheta na thugaina ba siliba mitop singna namna khunda ba mafam singda combing operation chathaba chumgane handak Moreda chathagiba combing operation aduda miyoi punna nifuga mari fabada miyoi kuntraga ni thoide Myanmar gi citizen oire More mate khara asida miyoi kuntraga ni thoi leram liba sigum tongan ba mafam singda leram loi hainingai leite maramaduna Laingak na matam sana midyeng changduna mitop miyan sasinggi makutagi lamdam asibo tunggi mirol sing kanana bagidamak akhana ba thawrang paikhat luhai ke maang na makata na hai lamdam asida handak me ahumdagi hauri bairang ase mapan gi lalawlub amasung lamdam asigi lalawlub singa punna khusamna duna chatharakpa lani haiba India government Manipur government amasung NIA na pikiba statement da mayek sing na panduna laikhrabane masi khangna laingak na tumina yenglaga laithokpa chumloi Kangpokpi amasung Churachandpur da combing operation chathaduna Manipur da tangdu laitaba ingtapa amasung mahausagi punsida hanjilang na ba laingang na thuba da honabiyo haina laingaki pungning singsilakhe state mangagi mikhal mangoy na lem na cheng pibagi scheme chahi manga sangdoklagani laukthokre Mizoram yauna pangthokadoriba state mangagi assembly election mangoy na Prime Minister Narendra Modi na lem na cheng pibagi scheme chahi manga sangdoklagani haina laukthokre Mikhal pangthokadoriba Chhattisgarh da pangthokpa miyamgi mifam amada wafam asi Prime Minister na phongdokhibane